Lakliba December kuntraga mathoi imoinu numit asida Fishery Department na singduna Ngagi Mela Singani haina thaurang tauribadu khongfam handoktrabadi numit adumaktada khwairamban Ima Keithel gi Ngayonbi Singna Mela Da Yoliba Mamal adudagi HENNA Tana Yongani haina Ima khongban tabam lairen tombina phongdokre wafam asi ngasi khwairamban Ima Keithel number 1 da Ngayonbi Ima Singna Paumi Singa unabada phongdokkibani Ima sina makhatana phongdokkibada haukiba inkumja lisinganiga kungahumdoigi megi tang ahumdagi kanglup anigi marakta irang thoktuna awaba kaya mayoknaringai serak asida Keithel asigi akoibada state vendor singna pot kaya yonsilakpadagi Keithel manungda potse yoliba singde nongmanomagi pot sipagi sang hantharakpa awaba marak asida ngagi mela tausilakpa asi khwairamban Ima Keithel da nga yoliba singi sakhaw thatpaga chap manei Fishery Department na sajibugi nongma panba ningol chakhobagi nongma watlingaida ngagi mela tawduna asidasu Ngayonbi Singna ngamnaba honaduna Keithel asibu sindanaba honaduna lakhibani marak asida Fishery Department ga ngami kharaga manaraga ngagi mela tawnaba honaraklibadu khwairamban Keithel asigi Ngayonbi Singa farmer singa afaba mari thamduna lakliba sina maram oiraga handak pangthokadoriba mela sida khwairamban Keithel asida nga yolibi amata saruk yadaba mela dagi nga puraktuna Keithel asida nga yonbasu yaroi haiba warep sing lawbaga loinana ngasi lawriba warep asigi mayokta kanagumbana Keithel asigi Ngayonbi Singna lailaklabadi Keithel asida amuk hanna potfam phamandaba haina Ima sina makhatana phongdokki